ꯃꯤꯒꯤꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯅꯔꯒ ꯇꯨꯝꯅ ꯍꯤꯞꯅ ꯃꯇꯝꯅꯤ ꯊꯥꯃꯤꯌꯨ ꯂꯣꯏꯔꯒ ꯅꯥꯅꯥꯅ ꯆꯥꯛ ꯂꯣꯏꯖꯔꯝꯃꯕꯅꯤ ꯍꯟꯗꯨꯝ ꯐꯔꯦ ꯀꯩꯅꯣ ꯆꯥꯛ ꯂꯣꯏꯔꯝꯃꯗꯤ ꯍꯣꯏ ꯀ꯭ꯋꯥ ꯂꯩꯔꯣꯏꯗ꯭ꯔ ꯉꯁꯤꯒꯤꯗꯤ ꯅꯪꯒ ꯂꯩꯗꯅ ꯀꯅꯥ ꯂꯩꯗꯣꯔꯤꯒꯦ ꯑꯩꯅꯒ ꯂꯩꯔꯨ ꯌꯥꯔꯤꯕ꯭ꯔꯣ ꯍꯣꯏ ꯆꯠꯂꯒꯦ ꯃꯥꯅ ꯂꯥꯏꯗꯣꯛ ꯊꯥꯕꯒ ꯍꯥ ꯂꯩꯔꯝꯃꯦꯅꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯌꯥꯍꯧ ꯈꯔ ꯊꯦꯡꯉꯦ ꯈꯜꯂꯕꯗꯤ ꯃꯥꯅ ꯑꯩꯁꯦ ꯀꯣꯛ ꯍꯧꯗꯣꯛꯄꯤꯔꯝ ꯀꯩꯗꯧꯒꯦꯕ ꯑꯦꯂꯥꯝꯗꯤ ꯊꯝꯃꯤꯅꯤ ꯍꯧꯒꯠꯇ꯭ꯔꯦ ꯈꯪꯉꯗꯤ ꯃꯥꯏꯁꯤꯕꯨ ꯀꯥꯏ ꯌꯧꯈ꯭ꯔꯖꯥꯠꯅꯣ ꯑꯩꯁ ꯁꯤꯗꯤ ꯑꯩꯅ ꯆꯪꯕ ꯂꯥꯏꯗꯣꯛ ꯊꯥꯍꯧꯗꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯅꯤꯁꯤ ꯎꯗꯤ ꯎꯍꯧꯗ꯭ꯔ ꯃꯥꯜꯂꯤ ꯑꯩꯅ ꯍꯥꯏꯕꯔꯁꯨ ꯃꯁꯥ ꯃꯎ ꯐꯕꯅꯤ ꯐꯨꯔꯛꯀꯅꯤ ꯇꯧꯕ ꯋꯥꯅꯤ sila laban sila Oh no! A few moments later. ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯁꯤꯗ ꯅꯪꯕꯨ ꯏꯔꯨꯖꯔꯣ 탈라오르나 해! 나 성no 그따위가 하들라까니고 그래도 미소를 안 거이시나? 나가 있는 쪽으로 살까 있는 또 이몽도 봐. 야, 닝그러봐도. 아두 낭 나가니 그래 하루 그도 보게. 아니 그도 한다 봐. 야래서 아두 쇼구드네. 싸출러라면 뒤도 싸서지. 짜로 싸서 너 싸서. 긴장 좀 봐. 어. 싸우지 라 오. 니 싸울 뒤로 싸서. 그러니까 내가 상암에 아마도 아이지부 아tum 것도 잡자 나가이지부 아얌 성무라니고. ꯑꯗꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯗꯤ ꯅꯪ ꯉꯝꯃꯟꯈꯤꯔꯣꯏꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯉꯥꯡ ꯃꯥꯡꯗꯨꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯂꯩꯕ ꯎꯁꯤꯠꯈꯤꯗ꯭ꯔꯥ ꯍꯥꯏꯕꯗ ꯑꯩꯁꯦ ꯐꯕ ꯊꯣꯛꯂꯛꯏꯅꯦ ꯍꯥꯏꯕꯗ ꯅꯪ ꯃꯥꯏ ꯁꯨꯠꯇꯣ ꯅꯪꯅꯤ ꯑꯉꯥꯡ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯂꯥꯏꯗꯣ ꯀꯣꯜ ꯊꯥꯖꯅꯔꯤꯕꯅꯤ ꯅꯪ ꯃꯥꯏ ꯈꯨꯕ ꯌꯥꯔꯣꯏꯅ ꯑꯗꯨꯒ ꯅꯪ ꯍꯦꯛꯇ ꯑꯩꯕꯨ ꯑꯉꯥꯡ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯑꯁ ꯌꯥꯏꯁꯦ ꯇꯣꯛꯁꯦ ꯅꯪ ꯇꯨꯝꯃꯛꯈꯤꯕꯗ ꯉꯥꯏꯗꯨꯗ ꯑꯩꯁꯨ ꯈꯪꯗꯅ ꯁꯨꯝ ꯍꯪꯕꯅꯤ ꯌꯥꯔꯦ ꯈꯪꯉꯤ ꯅꯪ ꯅꯆꯟꯅꯨꯄꯤꯒꯤ ꯃꯤꯆꯠ ꯂꯣꯏ ꯆꯪꯕꯅꯦ ꯉꯁꯤ ꯐꯥꯎꯕ ꯂꯩ ꯉꯥꯏꯈꯣꯅꯦꯍꯦ ꯅꯨꯄꯤꯗ ꯑꯃꯨꯛ ꯆꯥꯛꯀ ꯂꯣꯏꯔꯝꯃꯕꯣ ꯀꯥꯏꯗꯩ ꯆꯥꯛꯅꯣ ꯅꯪ ꯊꯣꯡꯗ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯅꯪ ꯊꯣꯡꯂꯣꯏꯔꯝꯃꯅꯤꯅ ꯃꯁꯤ ꯑꯩꯗꯤ ꯀꯥꯏꯗꯒꯤ ꯆꯥꯛ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯉꯔꯥꯡꯇ ꯄꯩꯁꯥ ꯐꯪꯉꯤꯗꯨꯕꯨ ꯌꯦꯟꯗ ꯀꯩꯅꯣ ꯀꯣꯛ ꯊꯣꯡꯉꯝꯃꯗꯤ ꯉꯁꯥꯏ ꯆꯥꯔꯨꯔꯒ ꯀꯣꯏꯕ ꯆꯧꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯅꯥꯎ ꯍꯣꯏ ꯆꯥꯛ ꯂꯣꯏꯔ ꯃꯥꯜꯂꯦ ꯃꯣꯏꯗꯤ ꯆꯥꯎ ꯐꯪꯉꯅꯤ ꯅꯃꯥꯏꯕꯤ ꯀꯥꯏꯗꯕ꯭ꯔꯣ ꯑꯉꯥꯡ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯆꯥꯛ ꯆꯥꯕ ꯆꯪꯉꯤꯅꯣ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ ꯆꯥꯗ꯭ꯔꯗꯤ ꯅꯪ ꯊꯣꯡꯕ꯭ꯔꯣ ꯍꯦ ꯅꯪ ꯃꯤ ꯏꯟꯖꯥꯡ ꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯥ ꯍꯥ ꯑꯩꯁꯨ ꯊꯣꯡꯕ ꯍꯩꯌꯦ ꯏꯟꯖꯥꯡ ꯁꯤꯛ ꯉꯥꯟ ꯊꯣꯡꯕ ꯍꯩ ꯂꯥꯎ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯃꯨ ꯂꯥꯎ ꯑꯩ ꯁꯦꯝꯗꯒꯦ ꯂꯥꯎ ꯊꯣꯡꯖ ꯂꯥꯎ ꯃꯤꯗꯣ ꯆꯥ ꯌꯥꯄꯣꯟꯇꯦ ꯂꯥꯎ ꯅꯨꯄꯥ 1 hour later. ꯇꯥꯕ꯭ꯔꯣ ꯑꯝꯇ ꯂꯥꯛꯑꯣ 그래도래 아무 대화래. ꯋꯥꯔ ꯀꯩꯅꯣꯝꯇ ꯂꯩꯔꯨ ꯆꯠꯂꯣ ꯑꯁꯤꯅꯁꯦ ꯃꯔꯝ ꯃꯦꯡ ꯆꯠꯂꯤꯁꯦ ꯆꯥꯊꯣꯛꯄꯁꯦ ꯑꯝꯇ ꯆꯥꯒꯦ 그래 내려오게. ꯁꯥꯊꯨꯅ ꯂꯥꯛꯑꯣ 어, 나게. ꯑꯃꯠꯇ ꯌꯥꯗ꯭ꯔꯦꯕ ꯊꯕꯛ ꯁꯨꯃꯟꯗꯅ ꯀꯩꯗꯧꯁꯤꯕꯣ ꯉꯥꯁꯤꯅ ꯃꯆꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯂꯤ ꯑꯣꯏꯔꯝꯅꯤꯌꯦ ꯏꯀꯥꯏꯗꯀꯣ ꯃꯤ ꯃꯌꯥꯝꯗ ꯑꯗꯥ ꯃꯣꯔꯥꯒꯤ ꯃꯤꯅ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯏꯀꯥꯏꯒꯦ ꯑꯩꯁꯨ ꯑꯝꯇ ꯀꯧꯒꯦ ꯍꯣꯗꯥ ꯂꯥꯛꯑꯣ ꯑꯝꯇ ꯀ꯭ꯋꯥ ꯑꯝꯇ ꯂꯩꯔꯣ ꯂꯥꯛꯑꯣ ꯅꯅꯥꯎ ꯄꯥꯎ ꯆꯠꯈ꯭ꯔꯦ ꯃꯣꯔꯥꯁꯦ ꯑꯩꯈꯣꯏ ꯈꯛꯇ ꯆꯥꯗꯕꯤ ꯂꯩ ꯌꯥꯄꯣꯟꯇꯦ ꯑꯩꯁꯨ ꯑꯝꯇ ꯆꯥꯒꯦ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯍꯣ ꯊꯣꯛꯂꯛꯇ꯭ꯔꯤꯕꯣ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯀ꯭ꯋꯥ ꯑꯝꯇ ꯂꯩꯕꯤꯔꯛꯑꯣ ꯍꯥꯏꯕ ꯈꯨꯖꯤꯟꯁꯤꯁꯨ ꯆꯥꯛ ꯇꯣꯛꯄꯩ ꯀ꯭ꯋꯥ ꯅꯨꯡꯗꯥꯡꯒꯤ ꯀ꯭ꯋꯥ ꯀ꯭ꯋꯥꯁꯦ ꯆꯥꯗꯗꯤ ꯌꯨꯝꯁꯤꯗ ꯀꯃꯥꯏꯅ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯁꯤꯕꯣ ꯌꯥꯔꯦ ꯀ꯭ꯋꯥ ꯑꯝꯇ ꯂꯩꯔꯁꯨꯀꯣ ꯄꯩꯁꯥꯗꯣ ꯕꯥꯀꯤꯗꯤ ꯏꯁꯜꯂꯣ ꯍꯥꯏꯔꯝꯃꯣ ꯕꯥꯀꯤꯗꯤ ꯏꯁꯜꯂꯝꯃꯨꯀꯣ ꯄꯩꯁꯥꯗꯣ ꯄꯩꯁꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯍꯧꯖꯤꯛ ꯕꯥꯀꯤꯗ ꯁꯠ ꯂꯥꯛꯑꯣ ꯀꯩꯅꯣꯅꯦ ꯁꯤ ꯉꯥꯏꯁꯤꯅ ꯑꯩꯅ ꯄꯣꯠ ꯑꯝꯇꯪ ꯂꯩꯒꯦ ꯇꯧꯕꯁꯦ ꯃꯥ ꯂꯩꯔꯝꯃꯦꯕ ꯑꯣ ꯀ꯭ꯋꯥ ꯂꯧꯒꯦꯕ 이때만 광고 달라온 거 나오고요. ꯅꯪꯖꯨꯔꯥ ꯀꯩꯅꯣ ꯅꯕꯥꯅꯤꯕꯨ ꯀ꯭ꯋꯥ ꯇꯂꯞ ꯆꯥꯗꯗꯥꯏꯅꯦ ꯅꯍꯥꯟꯒꯩꯗꯤ ꯀꯩꯅꯣ ꯆꯥꯔꯕ꯭ꯔꯣ ꯍꯥ ꯑꯣ 나한테 좀 했다고 했다래. ꯍꯥꯏ ꯀꯩꯅꯣ ꯅꯪꯒꯤꯗꯤ ꯀꯔꯤ ꯍꯤꯗꯥꯛ ꯃꯅꯥ ꯀꯩ ꯆꯥꯔꯣ ꯍꯥꯏꯅꯣ ꯕꯕꯥ ꯆꯥꯔꯣ ꯀꯩ ꯆꯥꯔꯣ ꯍꯥꯏꯅꯣ 마이도 그이 아 띵소 짜로.
हो चालेल एक तलब का है ना त्रन है हो चलो qua tao có làm sao gì vậy đó hay mà in nè lại rồi tu mỗi chỉ mà trên mà nào anh đi je nụ pin ngam ba ada ngora ne hai ba oi bi ma gol la bani ha nei am pharam bani aduni yam pha bani kamai tai no khang dai ba de kai ngom tau re qua talab za da ba ma bani na lại aduga ma bani ma le mo ma tu ki oi le dam bai wa ni voi ne de ni mai pura ngam khram ni bi ma ngang ning de khwai kamai to ki kari lai hai no o ai ka su lo roi bi ma noi ngang ngoi tap sum tang 호시마 이무지 그리노네 무슨 일 잘해라 Yang keng thật theo cô. 그래서 뭐야 Đó, chết. Ya, thế thì bị kỹ chắc là mà lên tàu đi. 아저씨 가세요 20 minutes later. Xin mai em sẽ nhìn ngồi đó. Cái đi xa đấy trực tiếp. 아이너로 가리 통 부스러 통디 합니다 난 초보가 다리 광그지 로이 따라봐 찐거 지우르드나 세 Natti. 가리 토부 Natti gari tung út vậy tung hay được tê về đây hai. 뭐 피지 섭게 도봐 섭부데 있다 하울이더라 아두기니 가리 강드나 Đó sẽ cho cái loại kiểu tôi đi sao chứ. 딴 잘로 본인이 맞춰 가지네 그러니 소말이 어떤 진속이다 뭐이소 소그래 안타까워 또 살라우더니 뭐니 했니 딸 따브로 엄청 뭐해 진짜 도무됩니까 시도 쳤는데 야 cái đó đấy mò 나도 나나오빠가 나나오비가 저기 뭐요 사도 울어봐 cái đâu kìa 진짜 너희 감디 너희 속도나 호스탈은 나 cái đâu rồi mà pam sắp bật đại, ibarat itu ibarat sekarang betul betul lau, Ha. lau itu sentuh